Krumzari, Miang Tabri, Smutaram Uxari, Simuru Pauda, Manipur special category status Manunga Chandrabadi, Manipur Sel Tungi Ajowa Waba Mayo Nagani, Mara Chepasaka, Lebangam Lohana, Akang Ahekana, Fundunarali Mapunga Pau Pizari. Chief Economic Advisor of the National Reserve Bank of India के Governor Oriba Raghuram Ranjan Luchungba Myoy Mangana Saba Committee amana Bharat ki state singi marakta chakotpagi thak lebna ba chahi asigi me thada sem kiba committee ki panel report ta Manipur special category ki status manung da chandre haina Finance Minister P Chidambaram da report pisingre report asigi matung ina thabak to onthorotuna karigumba Manipur special category ki status ki manung da chalan ki da taragadi center na Manipur da thadarali ba sanfam singi cha damar fudra di Tara Fonglidori, Masigi Matanda, ISTV News na Akang Ahikaga Unarubada, Tongan Tonganba Mot Fondonarali, Manipur University Economics Department, Senior Assistant Professor Oediba Chunglen Mesnamna, Kariguma Manipurna Special Category Status as Dandaba Tarabadi, Manipur Sel Tungi Film that Chown Awaba Mayuk Nabagaloyana, Mara Chepasarkar Amalabangam Lohaina Fondorali. Raghuram Ranjan ki report si maro ina koi economic reason da hena yumham oibagi mahuta masi koi political reason da hena yumham oi aduna koi Bihar da yamna trust spirit ana Manipur gumba hana dige koi samysya lerba sentung gi koi phamsena bagi thakta lerba Manipur gumba dadi haiba magi Raghuram koi Ranjan report sine kai implement tawra agadi koi masi victimization of the victim madugi samysya je soidana tagani aduna loina bak tu okanda magi political reason da puthoi posina Manipur gumba dadi koi political instability aduga economic ki magi crisis si hanjalangani haibasi agi mon Amarum the social scientist Dhanavir Lystam na Fundaropada Raghuram Ranjan ki reporta Manipur asi Chakhala University sing the lady have a wafam Pali Amarum dana Chief Minister na Taramari Shiva Finance Commission ge Kangbuda Manipur ge Tangai Fadana Chandrabaya Draba Amadi Kudong Chadaba Kaya Kangan Kiba Amadi Selgi Mating Pina Nava Fundo Kiba Wafam asi Amapopoi Haiki Masi Yangak Pomley Maram the Raghuram Koi Razan ge report si Lairaga Loida Luna si 14 Finance Commission lakuse sigi ma wari utai sadna mayam torisida yamna marak sida khogi chain nabam lei habitare aduna aina khanbada federal fiscal policy da India gi si yam chauna akai bam lei ne khali Raghuram Ranjan ki report asigi matung ina Manipur bu special category status da chalandana ba thabak paikhalak tringai da Manipur sarkar amadi miyamna thingobana lamdam asigi afabo oigani haina additional DGP oiramba Ahantem Roman Kumar na fundoroli Raghuram Ranjan ki report asidi sumdagi tailor made report ni kaidonaba sumdagi Bihar gi state asida status wangna pinanaba backward class ne hairaga makoi se hena facility pina bagi damuktani akoi gi state government na Raghuram Ranjan ki report ase masi chalaibe yaroi National Development Council piba status ase masi loktok pa yaroi aduga lemoriba state nipan asiga Manipur government ga coordinate taunaraga ekoi gi praja mayam nasu masigi matang da koi prime minister da adigi mari leinaba central leader ngai da koi memorandum pi batai experts sing intellectual sing jina koi gi state government da guide to bi batai aduga high river report sidi accept sukto to hondabana fai Mushroom Growers Association Manipur gi lamjing makhada Universal Mushroom Club amasung Rama Foundation anigi mushroom experts singna mamang thagi tang kumanga amasung tha asigi tang tarukta tongan tongan mafam singda nomugi eba free mobile training pangthokre hairi Paumata subdivision da leriba praja singge khwaidagi awaba mayok nariba asi thangnana bai ising fangdaba asini haina division asigi SDO David Kasung na fongdokre PhD na praja singge thakna bai ising fangna ba ngasi fawba thaba amata paikhat tabada praja sing nuai taba fangnori hiramasi matangda paudam ama Senapati district ki manungchan ba Paumata subdivision da leriba division asigi headquarter da leriba khunja singi thakna ba isingi kudongsa ba fangdabana chahili sangsit na nongi ising seasonary loina na gwa tawduna wani ising fangna na basu honore adubu March amadi April year club de lining dagi ising su fangdre haina tungam union Paumata gi chairman Airaina ISTV News da fangdoroke tangai fadana ising sokpa tarabasu mafam adudagi khongna kilometer tararom chatlaga leiba mafam amada ising so ihairi amoromda chingdagi asangba pai puduna ising punana bohona badasu dispute leibadagi tokre hari asukwan na hingbasi sarkar na miyang sangbiduna khunja singi awaba ko onbiu haiki ingse nonju tha da ledi sum jum di gitara kwa duna so correct thamaga chai aduga March April
ising kangsing ba da mangi iput tu su kangsle adukan da di gari gumana tora ara pa baratura gumana natra ga ara pa tunjoy khejo kuno saiti gi gari na tora ga shole ising se government na yam thuna ekhoi miwai ba haibse ising yaude di hingba yade aduna yam thuna ekhoi jaba yana ba thakba yana ba ising gi ajaba khudong jaba haibse government yam thuna purak peredi ekhoi praja su yam haro jagani SDO David na phongdokibada hauzik fawbagi oina ising phangnanaba khudaki program packet pa leitri mahaksu nongi ising thakli ising phangdabana khunja sing lunan bangamre laina kya poknanabagi maramsu oigini haiki si the SDO en leiba ai bau ising je thakningai leitre nongi ising je ya ga si jinari public sing je thakningai leidabi nan bisu yadre yam lure huzik immediate program aina paikhat bisu leiti ising se aduna koi aina tabdi local MLA na maurum digi purakningai kanna silli ana ditai adu project si paikhat pamsak am bauti udri kilometer je tara gi mathakti leire tatu bi digi si bau je gari gi lambi de kilometer tra hum thoini adu source ka yauradi kilometer 35 kumbudi sunghen gani Nakalamuram da SDO David na Pangmata da government high school amale adubu oja taret kak leibna satra singa yangnabada yamna chanadre school sigi fibum su yamna fate oja singi mahut sinduna school asida atoppa mi oja ohelam labadi mari lenaba singa si thaduna action lokat kani haiki school si fibum yam shu golden jubilee celebration di tawgre adubu huzik se high school aji oja taret khatang lai aduna karamain high dorim no khangde asi sarkar na mathang paikhat taw male public na hujiki government high school gi waja sing je substitute thamni hai gi complaint lai adu ai isa na chapchab di khangdri tasing na substitute oina thambal lai ram taradi mari leba department da je thar ga action lawguni aduna si sidi tawbu ya da thabakni ada thubu matam da ISTV Paugidamak Mainam Surendro, Boyaning Togzam Amadi, NAOBA Phillips Pamota, Senapati District. Maruba Pamukana Tizari. Manipur special category status Manunga Chandravadi, Manipur Sel Thumgi Achowa Awaba Mayonagani, Marache Pasaka, Lebangam Lohana, Akanga Hekana, Fondok Naragli. Mienta Vivis Momukana, Krumzari.